Makpigani WAIKHOM ROMABAI IFS के मियेंग मखादा बिश्नुपुर फॉरेस्ट डिवीजन के स्टाफसिंग अमदी इंडियन रेड क्रॉस सोसाइटी के वॉलंटियर चट्टुना शिरंबा मफम अदुदा फुमजिनख्रे ngarang numidang khunja lawmi amana Indian Red Cross Society Bishnupur District Branch ki Secretary Dr. Manungchanba Ishok Turel Amanbi Loukol Da Kharsa Amagi ASHIBA masa LEIRE HAINA HAIRAKPADAGI Bishnupur Forest Division da pau pibadagi DFO Bishnupurna mahaki staff sing tharaktuna Dr. Galunana Kharsa Siramliba mafam aduda chatki amadi ASHIBA Kharsa adu thibada leiramki Kharsa adu gi manangal mayada tungi khudung mapa mayada athauba mayana khaibagi inchi anirom sangba khaibagi chaifam amadi maduga makha kitang chatharaga machil tumba amana thinbagi unsa atatpa manung yauna soktaba makhol masel wainabagi sokpa manba asokpa amaga leiramki aduga sa adu pumtharambana natana mapuki sarukta asokpa amaga leirambaga loinana hanchangba oiramle pumtharambana Pukhatpada nungairoidaba maramna makok thomba official singa pau faunaraba matungda Kharsa saji adu Turel Amanbi khungbanda phumnanaba purakpada ising chawbana phumnaba mafam leitabagi hana shiramliba mafam aduda amuk puraga leibak luna tawthoklaga phumjilamki hairi